ꯄꯥꯛꯁꯗꯦꯝꯄꯝ ꯎꯏꯕꯃꯔ ꯎꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯏ-ꯕꯥꯏꯛ ꯁꯔꯚꯦꯂꯦꯟꯁ ꯗ꯭ꯔꯣꯟ ꯁꯥꯈ꯭ꯔꯕ ꯑꯜꯕꯔꯠꯅ ꯏ-ꯁ꯭ꯀꯨꯇꯔ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁ꯭ꯀ꯭ꯔꯦꯞꯇ ꯍꯨꯟꯗꯣꯛꯂꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡ ꯁꯤꯟꯅꯗꯨꯅ ꯏ-ꯕꯥꯏꯛ ꯑꯃꯗꯤ ꯆꯣꯡꯒꯥꯡꯅ ꯊꯥꯔꯃꯦꯜ ꯁꯔꯚꯦꯂꯦꯟꯁ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯃꯥꯡꯊꯛꯇ ꯄꯨꯊꯣꯛꯈ꯭ꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯜꯕꯔꯠ ꯁꯔꯥꯡꯊꯦꯝꯅ ꯏ-ꯁ꯭ꯀꯨꯇꯔ ꯄꯨꯊꯣꯛꯅꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ Manipur Institute of Technology MIT da Computer Engineering ki mga suba semester tamliba masagi sai taraga mapan khakta ngairiba yamna na oriba Albert Sarangthem aje wangai thambal khongdagi Sarangthem ibosa maitei amasung Sarangthem ongbi tarake sori ani ki mazano pani naha oriba Albert na mamang thakdagi hauna khutcha haibagi polam kyamrum pudhoktuna lakpa asida lainga ga madi mari leinaba loisangi miyoi kyana thagatpa phongdokiba madi mahakwa function amadi exhibition na singba kharada phuthokna puning thawatkiba laikhrabasu makhatani yangsinbiba amadi makong sombibana singba thawong sing packet pidabana mahusagom mahaki leijaba kharana semba chabagi thabak adumak chathaduna leiramba thengnaraki mahna e-bike puthokpagi paw ama pawse asida mamang chahida haphraba tungda mahakpo Manipur lengaki transport department na kawrakduna minister Kasim Basumna basungko hunhanki maduda mahangna tawjariba thabak thawram sing asibo Pagning thawat po na minister na lupalising taragi mateng panglakiba laikhrabani. Mamangay da lamdam asida miyam na pamna sinaramba ariba scooter bo mahang na petrol engine gi mahuda battery na salaiba e-scooter oina yamna mahung tana semdok na nabahonari. Mamang tagdam mahang na sakiba e-bike atuda di motor amadi gari gi mayay thang basarug da palava siyan gi mateng na maning thang basaka adu singlaga thawbani adubo. Handag Albert na nauna photok na nabahonariba e-scooter asidadi hap motor oina sinaduna may chabagi sangasi hanadagi yamna hantagani hairi e-scooter asi watt lisingam gasategi lithium ion battery sinaduna 145 Newton meter gi tok photok pangamba motor ama salai handuna mathok dawn bani masigi mathok taba electronic circuit meter box wiring motherboard battery indicator na singba polam sing asina online dagi anova laiduna pahet ka dawri bani gari ase pungda sangsada kilometer yankai phawba ki sangda thawba yagani loinana charge amuk full tawkhiba asina kilometer humpurom thawba yagani hairi hiram asigi matang da Albert ka pawse asiga akhanana unabada mangna yamna pikligi matam dagi hauna electronics ki oiba polam sing sidok sadok tuna sanava yamna pamna hawrake mana class 5 6 tamli ngai ki matam dagi hauna School na sinba science exhibition kaya dasu sarugya na lakhe adubo makok mathang tarak padi yaukide mahna electric ki gari saning bagi wakhalol asi sahi mari rom ki mamangda mahna metric tharamdai madam madwai dagi khan bhaura ki bani madam aduda mahaki masesu class 12 ki exam thana bagi tuition yamna chatba matam moibana mahaga basung mahaki masina tuition chatna ba thindok tinjin tawbada gari nangna daba kya morom yauki masigi jumatatta nongmada tuition masing jamna chanarak pambaram namaduda sangliba thawgi senpham sing adusu makoigi imung asina pubada awaba oike maramdi imung asi mahaki apokpana police constable amuk oibagi fanglakfa thagi dalab khara aduna salaibani maramasina khodong chadaba sing asi mayung narakpadagi thawgi selsu tingludaba masagi oiba electric gari ama soidana sagani abagi wakhal chabiyung nakhan khibane asumna matam sangna ningduna leraklabasu sel leitabana ahowang amdana leraki adubo hogiba kumja lising ani kunga mathoigi July tha adwaita mahaki mayamba thokba sanasam tezbanta nawba kopa mioi amadul palising taragani thoiki senpham mateng pangbirakpadagi scrap dagi gari ki part sing asi khomjin bagi thabak hawkhibani asumna mahaki ahanba gari hi bike adu mafung phana saba loichin bada chawrakna sahi amrong ki maya sangki loinana punna lupalising marfurom chading tawki hariba senpham sing asi amana gari asibo chalhairiba battery motor amasung gari asibo sabada sangba khosukulai sing leibada sangkhibani Handak nong nasari be scooter asisu mafung phana loisin bada tha amorom changki gani hauji gari ki mathau taba motor na ching basing adude pangat bahmadi sanghing tawba mai pangna loire solding amadi wiring gi thabak khaktamak ngai se lagle masi hek loivaga ningthi na masu sangjillaga yamna masak tokwa scooter amu hedna ba hona gani masda battery ki mamal yawraga sawrang nulpa lising humpurom di sangbayai haina pari mana makhatan hai Haujik dimhak electric gari sabagi thabag asida ahianba miyang thamduna company gumba amasem ko tuna puthok ning bagi apamba leire adubo masida zoba senpam amasang kadaba maramna thabag oina paikat padi ngamdana leire
अदुबा गरी साबा कंपनी अमा हेक्तमक हांगबा हाइबसदी लीगल लोइबा परमिट कया अमा संगबा मदि मदुबा इराय लाइना फंगबा ngमदबा मरमना हौजिक हौजिक मकी ओइनादि अरिबा मदि सिनद्रबा गारी सिंबो इलेक्ट्रिक की गारी ओंथोकपगी थबक असिदा हेन्ना मियंग संखिगने मसिदा थाउ तिंगनदबदा नतना अकोइबगी फिबम कनबदसु खरदु वरबसु मथिंग ओइगने मागी थबक असि मपुंग फाना पाइखतपा यानहनबगीदमक मणिपुर लेंगाकी स्टार्टअप ना जेंगबा स्कीम सिंगी खुदोंगचाबा फंगननबा तानाखिबा लैख्रे अदुबो हौजिक फावबदी अमदा फंगद्रे ममांग थकदा महांगना ई बाइक साखिबगी मतंगदा ट्रांसपोर्ट मिनिस्टर ना महाकी ऑफिसता कौरगा लुपा लिसिंग 10 पिरखिबा दु नतना हौजिक फावबगी ओइना लेंगांग नत्रगना मारी लेनबा लोइसंतगी मतेंग अमा फावबा फंगबा लैत्रे मागी थबक असि मतम चंगबा अमदि अरोंबा पोसिंग थांगदोक थांजिन तौबा मरमना मागी ख्वांगदसु अनाबा लैरगले ममांग थादा गुवाहाटीदा चतुना लयंगलुरबा मतुंग हौजिक हौजिक फिजियोथेरापी दौरी मसिना मरम ओरगा गारी साबगी थबक असिदसु मदम खरा हेना संखिबनि हाइरे नकल मरोमदा महांगना हाना माइफाकना पुथोग्रबा थर्मल सर्वेलेंस ड्रोन अदुसु मतम खरागी तुंगदा हेना सेमथोक सादोकलगा मफुंग फाना चलाइबा याबा मौंगदा पुथोकनना होनागनि हौजिक हौजिक लमदम मसिदा मरांग काइना सिनरिबा पंखा मरीन उंगलगा चलाइबा ड्रोन असिदी बेदरी का हेना चाबा मरमना पुंग अवरोमदगी हेना नोंथकदा पाइदुना लैबा ngamde अदुबा एरोप्लेन की मौंगदा एरो डायनामिक ओइना महांगना सारिबा ड्रोन असिदी बेदरी यामना चादबा मरमना पुंग 10 हेना नोंथकदा पाइदुना सर्वेलेंस तौबा ngami masi kanaba asi lamdam masigi miyamna fanganaba thawai hakchang kyawna honakigani asigumba aningba apamba kya marum leirabasu amadi wakalda anuba palam sing puthopagi idea kya leirabasu seldumgi awatba kya marum leiba maramna thabak don thokpa ngamdana leiri hana su mahna makata ki sahi nauriba naha asna thawai hakchang jawna hot azariba asida lengak amadi mari leinabasina henba miyang changbiduna mahakpo maigai chumna pobi haurabadi state asigi mamal naitraba lanna moigani असिगुम्बा खुचा हिबा मियोइसिंग असि सेंथोक लैजदबा थबक पंगदबगी खुदोंग चादबा पिक थालिबा लमदम मसिगी ओइनादि यामना तांगबा लन अम ओइना लफम थोगी मखोइबा लैंगाक अमदि मरी लैनबसिना निंगथिना सौगतपिदुना मखोइना पामजरिबा अमदि होनजरिबासिंग असिबा माइ पाखनदबा लंबी यादपिबा मथौ ताइ मसिदा मखोइ मसा खक्तनतना खुनाय हसिगी ओइनासु अचौबा माइ पाकपा अमा सोइदना ओइगनि अतोपा एडिटोरियल की कलम अमदा अकनबा लान चथगनि संदोरकवा तोंगारा असेंबरा हाइबा मियामदे सेंगदोगो हौगिबा मे अहुमदगी ngasi phawwa manipurda chathaduna lagliba tha taruk fajilaglaba irang asina maram oraga lamdam asigi miyamna tangdu leitana hingba ngamdaba punsi marhelamada lagli tongan ba thodok singda misi mina nanggiba kyagi imung manungda phawriba chaina khul ngasi su koktri irang asida mai makai maina sakhibadagi leifam leitaduna relief camp da lanjenariba mioi kya ngasi jo मखोइगी खोइरी नाउफम ताफम ओइरिबा खुंगंगसिंगदा हंजिनदुना लैबा ngamdana अवाबा कया मायोकनदना पुंसी लेले सुफम नोमफम खंगदना नोमगी अफंग अफंग खरा सुरगा थवाई हिंगना बलान थेंगनरी अमरोमदा हौकिबा था अमानी असिदा मफम कयादा नोमई कामनबा हाना सुनबा अमदि जुमई थानाबगी थौदोकसिंग थोकबा हनथगरे लेंगा के मेगेदगिसु लमदम मसिदा इंथा तपथबा फिबम तपना तपना हंजिलगले हाना फोंगदोकबा लैख्रे मफम कयादा सेंट्रल पैरामिलिटरी फोर्सिंग आर्मी असम राइफल्स अमसुंग मणिपुर पुलिस की पर्सन कया इरांग लाकनी खनबा मफम सिंगदा थाजिंदुना मुकनरिबा नकल अनि की मरकता इरांग थोक्तनबा थौरांग कया पाइखले कंबाइन फोर्स ना सिंगनबा मफम कयादा थीबा होमबगी थबक चथदुना खुलाई कया फाखतबगी थबक सिंग लेप्तना चथरि मणिपुरदा तंगदु लेताबा फिबम हंजिलगले हाइबो ननबगी दमक चीफ मिनिस्टर नोंथोंफम बिरेन मसामक यावना मफम कयादा थौरम पांगदुकना चाकु थौरांग की थबक कया चांगसिननबा थौरांग तौरि मफम कया लुपा क्रोर कया की प्रोजेक्ट सिंग उरेफयुंग तमदन स्टेट असि भमांगलोमदा चांगसिननबा खोंथांग लौखलगले लोइनना मियामदा मणिपुर असि अवाबा तंगक अमदा लैरबसु चावगत थौरांगी तबक दिल्ली पयारोय हाइदुना थौरांग कया ततना मियामदा फोंगदोगले लोइनना लेगाना चांगसिलगलिबा खोंथांग सिंग असिदा मियामसु सरुक यासिनदुना मतेंग पांगफिनदबा अपील तौदुना लागले ngasi मियामसु मसा मसा की तौफम थोकवा नोमगी थौहाइ सिंग पांगथोकनबा हौनरगले असिगुम्बा तानफम मसिदा हौकिबो अक्टोबर 23 सोंगफी लमकादा हेडक्वार्टर ओइबा वर्ल्ड कुकी जो इंटेलेक्चुअल काउंसिल कौवा ऑर्गेनाइजेशन अमगी इन्फॉर्मेशन अमसुंग पब्लिसिटी सेक्रेटरी ने प्रेस ता थादोकपनी हाइबा कुकी लोलदा इबा प्रेस रिलीज अमा सोशल मीडिया दा वायरल चलके सेरोल अदुदा यावरिबा वरोल की मनुंगदा मिनिस्टर अनि यावना कुकी जो एमेरिटराना तोखाइबा लेंगांगना दगन यूनियन टेरिटोरी तानबगी वफम असी होम मिनिस्ट्री यौरे मसी पार्लियामेंट की निंगथम मिफमदा पुथोगदबदा ngaire hana phangdokpa leike हिरम असिगी मतंगदा होम मिनिस्टर गा यानाबा खरागी मखादा वरी सानरी हना पल्ले लेंगा का सस्पेंशन ऑफ ऑपरेशन छु तौनरिबा केएनओ
UPF ki maikei makhoi ki tawpham thokpasing tawba loirabani IDLF Defense Wing yo United Go to Defense Wing NP4 na senagadaba ngaire senagadaba da ngaire November tham manungda law yainaba matamda kan balan tawgadaba ngairi maramaduna sengchak maru marang awa ana thidana miyamna khomjin biro han appeal tawgiba laikre lalasina mangjin thana lanteng nagadoriba asi ayambana volunteer amasong khunja pakhang singni tangai fadaba matam amadi mafum khaktada aikogi ladmi na ngaklo piraga sangsin gani aikogi ladmi sing question senarakuna maning tamna chatpa ngamlaktaba yai maramaduna volunteer amasong khunja pakhang sing boluna tawbiba makoigi award fasing lehendabaga loinana thawna happy ba mathau tai hana phongdokhiba serwala dugi wafum asi kadai fuba sumbano khangan basangi haribo wafum asin aranbu oiba taragana asinga wafum phongdok libasing asigi mathakda lagana kari thabak laukhat palaigre amugana lamdam asida irang tokan bayaba wafum sing phongdok liba lubasigi mathakda lagana kari thabak laukhat palaigre haibado miyamda khangan phamthogi matang asida panjaning badi manipurda thokli pe irang asi khara hek nem tharakwaga irang sagatpa pambam yoi kanglup ama leirabra habagi singnaba lai phongdok liba wafum asi chummi natragana lali haibasi lainga na khangdok pa leirabra leitragana karige madu khangdok na phona dabano wafam masi tongani na tragana asyang bani haipa miyamda lainga na khangan pamthogi haijanenge akwa atopa iridiarial gi kalam amadaso khulngak pa amasu chatkhe mathangi kanagi oigadori bano haukiba jun tara gumdoi amasung taraga mari ki lonava numidangda khamelongta midai gi khulngak pa volunteer kangbu amatum dona leiringeda matik sana khulai faiba kuki narko terrorist na landarak pada khulngak pa volunteer mapan seke tawdogaduna miyoi kya sokibagi manungdagi lai mayum prem khunrakbam awang lekaida miyoi asi ras medicity da laikana duna lake magamel lokda sokiba aduda gyan takidaba aduna ponsigi aroiba miku phoba gyan tadana aroiba sor honki laikidaba athoba khulunga pa prem zenems ki mokda postmortem tawraba matungda imphal iski jumnam palawda laiba singjel da lairun chandon aroiba mathau mangam pang thoki mehom dagi kuki sina mitai ki matakda landarakhi waduda mama leivak manipur kanana bagidamak haunarupa tawdana tongan ba sinpham kyada leiriba mitai athoba kyana khulngak pa haiba mingthol asi lawdana manipur gi apun basaktam ngangnaraba amati mitai da landarakhi wadubo mayukna bhauraki mitai singna kuki singa lanthengna khiba asi lan pamduna thengna banate tangai wadana senpham leitaba mitai gi tungi leibak lepkadaba phibam amada lakpadagi hana sem sahauwa tawdana phibamda yadabadagi lan sokna bhaurakhibane hana sem sahauba tawdana phibamna yadabadagi lan sokna bhaurakhibane maramasna ahanba lan haugalakpa matamda mitai gi maigada khulnga pa volunteer kya kuki singi nongmai guli da mariba ki damak ponsi katke matang asida asingba khulnga pa athau basing asida haunaruba tawdana aihoi lairi imalaiba ki damakta lan thengnagani ahana thoraktuna kuki singa lan thengnaram daba tarabadi manipur ki tambakda mapung aina khundariba maitai sing kari orangbani khanduna yangbiyo Susanpurda moreda leramba mitai ki khulsing sinkuki jo terrorist na mitai sing khundarami habagi mami phawba muthatna bamongda mang takhan baloikhe asigum phibam asida mama leba kandaba yade haina thorakiba khulnga pa volunteer sing asi ana yarko matamda aikoina karisu khanjilu daba amagum ulibasi jumlibra laiba ki dama khulnga pa amana thawai thaduna satkraba matung magi mong manungna awaba kya mayukna duna lehauri pigliba masasina khulnga pa satkhiba mapa halaki gani haiduna yumda ngaiduna leiba kaya amalaire aduguma masasing aduna karamba matamda mapa halakada ki hangbada kari paukum pigedabano kangauna ba mama kyana wakal phumpangna duna leire mitai sing mama ngaidagi hauna mama leiba ki damak thawna fana lantheng kaya mayok yaduna leiba ki damak lantheng naram laga thawai katkibasi anawwa manatre awana landaraktuna sahi tarit khunthakpa matamda haira sandra Gamvir Singh amadi Narsing na lusingduna Manipur dagi awasing tagthoki tekhaw levak pauduna musalman lanbisin landarakpa matamdasu ining thau khagem ban lanteng duna maribak maramdam kanki ngasisu Manipur imagi apun basakdam ngakani kahen bi yaroi aduna lanteng na pamasa lising na awaba kaya mayung na duna Manipur gi loising loya kaya da ahing tumba chaba khangdana ngak sentuna leire mikup amada hekta cookies na landarakpa thengna ba sem sadun leire mitaina lawriba phirep asi ngak yolaga hingadobagi sarupodi thawna fana lanthengna gi hena phai haibaduni matang asda ikoina lan ama thengna ba matamda songna riba lal aduna kanana chummi kanana lali haibagi phal poloida pigadaba nate lal gi poloidi kanana hingawani haibaduni mitai sina ingna singna leiba pamlaga su aikoida lal songna daba yadabagi tangai fadaba nanthok tuna chatpa yadabagi pibam amana question tuna leire
Asigum level luraba tanpa masida ikoi masel kok sungsin aduna hiyang kari thoklagadage kari thorang jachige karamba lalwang na singnaba kaya asi thengnagadage haiduna khanagadaba matam masida sangsiliba khongjang asi maiwan thaiba yaba ngahak ki isu mayam ama laglebasi ikoi funna khangminaba changi singo ki jo singbo khune koina sinaraka midai ki matakta landa halliba masagudaba sakti asin midai sinna punna sakti chagatbadi pamde makoina hana khaludaba mongda me ahongi manuk batungda midai singna ahonharu balaituna kuki sing punna mayokna ki harba lanpam masida central security da thabak tawrambadagi potharakpa kya engineering ge sinpamdagi hawraga nomagi sek sudana zugali oina imong puriba kaya phawba masa masa gi sinpam thadoklaga maraiba ki dapak lan thengnarakhi asumna midai sing amato oina punsilakpa ubadagi mipairaba sagudaba force asina midai gi unity asi thugaina da sangsiliba narco terrorism thengnanabagi lana si mayon thai khinanaba political drama kaya sanhanduna aikhogi thakta sangeng ama tawrakli masi khangna aikhoina lambi lampang thaidokpa tawdana thengna ka taba maikaida chapjungna leptona singdarakliba khudeng maithiba pinanaba sem sarase housing hekki mamangda social media da fangiba pau amada ngasi ayuk pung mapan rom tabada kuki khulai paipa sina kapselakpada more PS ki SDPO songtham anan laikidre haire more da henba security force singsu thomjin kre haire magadaba details mathangi pauda update tawjarake ngaimenase अरोइबद कंटेंट सिंग असि मरकुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागा जरि चैनल असिन अदमदा कानारबदि सब्सक्राइब तौबिद्रबसिन सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काविगनु पुनमक पो अमक हन्ना थागा जरि